Ngasi nunggan phongkhiba pandangi pawse dagi maruoiba paw khara khangatchiraga miyamda khudo tamjige PM Modi na akanba wafam ama hek thamlambada Manipur gi irang leblom loidabagi maram leitei MP Bimol Chief Minister na makhong mukhut punchile haikhu wafam adumag na union lenga na Manipur da chathariba autonomy lenga rol gi thawong sing mayek sena taklei Prime Minister Narendra Modi na akanba wafam ama hek thamlambada Manipur gi tha taraga mari suraba irang achil leblom loidabagi maram leitei Manipur da Santana chathariba thawong simak federal structure thugaibani lawi haina Manipur gi Lok Sabha MP Dr. Angomja Bimol Akoijam na phongdokhrei Hindustan Times lauba interview amada Dr. Bimol na phongdokhibada ngasi su maitai singna Churchampur da sangbangam-dana amadi kuki singna Impal da sangbangam-dana leiri kumjali singa maga samapa mawdraga humdoida Manipur da thokiba irang aduda asigumba phibam asimakti oikidei PM na parliamenta lana comparison tawkhibani CM na makomokum puchile haiki wafam adumang na unilenga na chathariba autonomy lenga rong ki thawong mayek singna taklei leba asigi PM asi powerful oiba miyoi amani habasi miyam punamak na khanglaba wafamni PM na akanba wafam ama hek thamlambada Manipur gi thata ga mari suraba irang asi lebno loidabagi maram kari lei adubu ngasi phawba tumini leisimba sina thamoi so allei Manipur miyam na pamliba si irang asi gi matangda PM na atse wafam amata singna phongdokpa aduni nampuda wangang ba aduna te haiki mahana makha taraduna Violence thoamba khaktana tangdulai taba hanjilagle haiba yaroi Normancy haiba sidi mipum khudima freedom amani dignity ga lonina hingba ngamhanba changi PM na parliament Manipur gi matang na phongdokhi ofam adumak abnormality bo normancy onthokuna misleading picture ama unaba honaba ga chap manai PM na ngasi phawba Manipur da chatriba amadi irang ngasi gi akama ofam amata thamdriba asima Manipur gi issue asi interest leitabagi ni hanilawi BJP na luchingba Central lenga na Manipur da chathariba thawong asimak federation structure thugaibani Manipur da ngasi su mayu makai mang kharaba miyoi kaya traumatic oina lift camp sing na lairibani haiki Manipur issue gi mapung phaba report ama UN da pukhanaba honaragani khuraijam athauba state asida tholiba sei ama helaklaba irang asigi matangda kuki sing na maite purup lan ohanaba honareba sing asi arambada yumpham oiba ngaktani haibasi malemgi miyam na khangnaraklei Loina Manipur gi haujik lariba issue asigi matangda United Nations gi forum da mapung oina pukhanabagi report ama thanaba miyam gi oiba mifam ama pangthongnaba tharang tawragani haina International Peace and Social Advancement IPSA gi working president Khuraijam athaupana phongdokhrei handaki Geneva da pangthokiba UN gi 63 suba Human Rights Council gi session da saru yarubaga mari lenina wafamasi Khuraijam athaupana phongdokhibani Maki Geneva khongsa kamari lenina kaisampada leiba IPSA gi office ta pangthokpa pamuisinga unaba amada athaupana handak Geneva gi session aduda UN gi special reporter kaya unaduna isir asigi irangi matangda marik sumba ofam singkhangan khrei loina irang achimak lining laison gi aramba miyeng oina wanaba honabani haiba ofam thamladuna Kuki separatist singna aramba ofam kaya sandopagi matangda suningthina khangan ki madugi matakta narco terrorism cross border illegal immigration amadi popi park sana tharakpadagi thingnaba honarubada irang achi thorakpani masina maram oiraga yelomi singda pirakliba asopo sapu achi pirakpani hariba irang achi mak mapum oina kuki narco terrorist amadi kuki CSO singalenga ka muknarakpadagi maralai jadraba miyam ki marakta khuthanarak irang achi chakthorapagi achobo maram ni hainasu UN gi 63 suba Women Rights Council gi session na marik sumna pawdongki haina sumang na phongdokhi mahana makha tarduna tholiba irang achi loisinbagi mahuta sangthanaba hotnabagi jingnaba amadi irang achi da Assam Rifles na kuki terrorist singa lautuna duna thabok tawbana chingbo fam singkhangan ki UN gi loisingba amadi special reporter singna su ngasi di Manipur da tholiba irang achi lining laison ga mari lenyadei furu achobana furu machada otnai haibasu arambani haiba mayek singna khanglei Masiduna tana Manipur Bodraki Golden Triangle ontoknaba honabagi thawong khangba hawraklei nakala maromda Manipur da tholiba irang asida kuki gi maikeidagi leptana fur machel gi marakta nungsinadana chiliba United Kingdom gi Birmingham University gi professor Uday S Reddy gi mathakta Birmingham Central Police Station da FIR ama tawbotana tana university asigi BC da su action lokhanaba wakal palaikrei Atuba matamda professor asigi matakta akamba action lokhalapa yabagi thajaba saung leire hana mahana makata na phongdokhi
ꯂꯩꯈꯤꯗ꯭ꯔꯕ ꯐꯤꯖꯝ ꯍꯦꯃꯟꯖꯤꯠꯀꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯖꯨꯂꯥꯏ 12ꯗ ꯄꯥꯡꯊꯣꯛꯂꯒꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯐꯥꯈꯤꯕꯗꯒꯤ ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯛꯂꯤꯕ ꯃꯁꯥꯒꯤ ꯆꯍꯤ 18 ꯈꯛꯇ ꯉꯥꯏꯔꯤꯕ ꯂꯩꯈꯤꯗ꯭ꯔꯕ ꯃꯍꯩꯔꯣꯏ ꯐꯤꯖꯝ ꯍꯦꯃꯟꯖꯤꯠꯀꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯊꯥ ꯑꯁꯤꯒꯤ ꯆꯩꯆꯠ 12ꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯌꯥꯎꯗꯅ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯍꯩꯔꯣꯏ ꯑꯁꯤꯒꯤ ꯑꯄꯣꯛꯄ ꯐꯤꯖꯝ ꯏꯕꯨꯡꯉꯣꯕꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯐꯤꯖꯝ ꯍꯦꯃꯟꯖꯤꯠꯀꯤ ꯑꯄꯣꯛꯄꯅ ꯊꯝꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯐꯤꯖꯝ ꯍꯦꯃꯟꯖꯤꯠ ꯑꯃꯗꯤ ꯑꯇꯣꯞꯄ ꯚꯤꯛꯇꯤꯝ ꯑꯣꯏꯔꯤꯕꯤ ꯍꯤꯖꯝ ꯅꯤꯡꯊꯧꯉꯥꯟꯕꯤ ꯑꯅꯤꯕꯨ ꯅꯨꯡꯁꯤ ꯍꯩꯇꯅ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯆꯍꯤ ꯑꯃ ꯍꯦꯟꯅ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯟꯗꯨꯅ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡꯗꯅꯤ ꯐꯤꯖꯝ ꯏꯕꯨꯡꯉꯣꯕꯤꯒꯤ ꯁꯒꯣꯜꯕꯟ ꯇꯦꯔꯥ ꯇꯛꯌꯦꯜ ꯀꯣꯂꯣꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯁꯥꯒꯤ ꯌꯨꯝꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯗꯨꯅ ꯃꯆꯥꯅꯨꯄꯥ ꯐꯤꯖꯝ ꯍꯦꯃꯟꯖꯤꯠ ꯑꯃꯗꯤ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯊꯤꯕ ꯈꯪꯈꯤꯗ꯭ꯔꯕ ꯍꯤꯖꯝ ꯅꯤꯡꯊꯧꯉꯥꯟꯕꯤ ꯑꯅꯤꯅ ꯃꯃꯥꯡ ꯆꯍꯤꯒꯤ ꯖꯨꯂꯥꯏ 3ꯗ ꯊꯤꯕ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤꯕꯨ ꯖꯧꯖꯥꯡꯇꯦ ꯑꯦꯔꯤꯌꯥꯗ ꯍꯥꯠꯇꯣꯛꯇꯨꯅ ꯈꯣꯝꯖꯤꯟꯈ꯭ꯔꯦ ꯍꯥꯏꯕ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯔꯛꯄꯗꯒꯤ ꯈꯪꯕ ꯉꯝꯈꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯀꯨꯜꯗꯤꯞ ꯁꯤꯡꯍꯗ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯃꯦꯃꯣꯔꯦꯟꯗꯝ ꯀꯌꯥ ꯄꯤꯁꯤꯟꯈ꯭ꯔꯕꯁꯨ ꯀꯔꯤꯒꯨꯝꯕ ꯃꯁꯛ ꯊꯣꯛꯄ ꯊꯕꯛ ꯑꯃꯠꯇ ꯄꯥꯏꯈꯠꯇꯅ ꯂꯩꯔꯤ꯫ ꯀꯨꯜꯗꯤꯞ ꯁꯤꯡꯍꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯦꯁ ꯑꯁꯤ ꯑꯣꯒꯁ꯭ꯠ ꯊꯥꯗ CBIꯗ ꯁꯤꯟꯅꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯌꯥꯠ ꯑꯁꯤꯗ ꯃꯥꯁꯇꯔ ꯃꯥꯏꯟꯗ ꯑꯣꯏꯕ ꯑꯃ ꯌꯥꯎꯅ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ 4 ꯄꯨꯅꯦꯗ ꯐꯒꯠꯄ ꯉꯝꯈ꯭ꯔꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯐꯤꯖꯝ ꯏꯕꯨꯡꯉꯣꯕꯤꯅ ꯃꯈꯥ ꯇꯥꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯆꯥꯅꯨꯄꯥꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯑꯌꯥꯕ ꯄꯤꯕꯤꯌꯨ꯫ ꯃꯍꯩꯔꯣꯏ ꯑꯅꯤ ꯃꯥꯡꯈꯤꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯒꯕꯔꯅꯔ ꯑꯅꯤꯜ ꯁꯥꯍ ꯎꯏꯀꯦ, ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯌꯥꯎꯅ ꯀꯌꯥꯔꯛ ꯎꯅꯕ ꯂꯩꯈ꯭ꯔꯦ꯫ ꯀꯌꯥꯔꯛ ꯍꯟꯅ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯈꯤꯕꯁꯨ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯤ꯫ ꯃꯍꯩꯔꯣꯏ ꯑꯅꯤ ꯑꯁꯤꯅ ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯛꯂꯤꯕ ꯑꯁꯤ ꯆꯍꯤ ꯑꯃ ꯃꯄꯨꯡ ꯐꯥꯔꯛꯂꯦ꯫ ꯃꯍꯩꯔꯣꯏ ꯅꯨꯄꯥꯃꯆꯥ ꯑꯁꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯣꯏꯕ ꯌꯥꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯐꯥꯎꯕ ꯐꯪꯗꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯇꯕ ꯎꯠꯂꯗꯨꯅ ꯐꯤꯖꯝ ꯏꯕꯨꯡꯉꯣꯕꯤꯅ ꯍꯥꯏ ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯤꯕ ꯃꯆꯥꯕꯨ ꯐꯪꯅꯕ ꯍꯣꯠꯅꯕ ꯈꯣꯡꯖꯪꯗ ꯁꯔꯨꯛ ꯌꯥꯕꯤꯈꯤꯕꯁꯤꯡꯅ ꯊꯦꯡꯅꯈꯤꯕ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯖꯔꯤ ꯍꯥꯏꯈꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯀꯪꯂꯥ ꯄꯥꯎꯗꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜꯒꯤ ꯄꯥꯎꯗꯝ ꯌꯥꯝꯅ ꯊꯝꯖꯔꯝꯒꯦ꯫ ꯂꯥꯟꯗꯥꯔꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯗ ꯍꯦꯟꯅ ꯆꯩꯊꯦꯡ ꯃꯥꯌꯣꯛꯅꯔꯤ꯫ ꯏꯁꯇꯦꯠ ꯑꯁꯤꯗ ꯏꯂꯤꯒꯦꯜ ꯃꯥꯏꯒ꯭ꯔꯦꯟꯠ ꯆꯤꯡꯀꯨꯞꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯇꯝ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯊꯥ 13 ꯃꯄꯨꯡ ꯐꯥꯔꯛꯂꯕꯁꯨ ꯂꯣꯏꯈꯝ ꯅꯥꯏꯗꯕ ꯃꯑꯣꯡꯗ ꯂꯩꯔꯤ꯫ ꯃꯈꯣꯏꯅ ꯗꯣꯃꯤꯅꯦꯁꯟ ꯇꯧꯈ꯭ꯔꯕ ꯃꯐꯝꯁꯤꯡꯗ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯆꯪꯕ ꯉꯝꯗ꯭ꯔꯤ꯫ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯟꯗꯥꯔꯤꯕ ꯀꯨꯀꯤ ꯃꯤꯌꯥꯝ ꯈꯝꯊꯦꯡꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯕꯗꯒꯤ ꯆꯥꯅꯕ ꯆꯤꯟꯖꯥꯛ ꯑꯃꯗꯤ ꯑꯅꯥ ꯑꯌꯦꯛꯀꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡ ꯐꯪꯗꯕꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ꯫ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯗ꯭ꯔꯒꯇ ꯂꯥꯏꯆꯨꯔꯕ HIV ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯀꯌꯥ ART ꯐꯪꯗꯕꯗꯒꯤ ꯑꯋꯥꯕ ꯐꯤꯚꯝꯗ ꯍꯤꯡꯂꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯂꯩꯔꯤ꯫ ꯀꯨꯀꯤ ꯃꯤꯆꯝ ꯃꯤꯌꯥꯝꯅ ꯂꯥꯜ ꯄꯥꯝꯗ꯭ꯔꯕꯁꯨ ꯉꯝꯈꯩ ꯂꯥꯟꯅ ꯆꯪꯁꯤꯜꯂꯛꯈꯤꯕ ꯆꯤꯡꯀꯨꯞꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯂꯥꯟꯒꯤ ꯈꯣꯡꯐꯝꯗꯒꯤ ꯍꯟꯗꯣꯛꯇꯕꯗꯒꯤ ꯍꯦꯟꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯍꯜꯂꯦ꯫ ꯑꯗꯨꯕꯨ ꯆꯤꯡꯀꯨꯞꯀꯤ ꯖꯣꯟ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯂꯧꯅꯝ ꯂꯥꯡꯗ ꯊꯨꯔꯨꯕꯗꯒꯤ ꯀꯨꯀꯤ ꯃꯤꯌꯥꯝ ꯈꯣꯡꯐꯝ ꯍꯟꯗꯣꯛꯄ ꯉꯝꯗꯕꯗꯒꯤ ꯍꯥ ꯎꯔꯣꯛ ꯅꯃꯥꯡꯗꯁꯨ ꯂꯥꯡ ꯅꯇꯨꯡꯗꯁꯨ ꯇꯦꯟ ꯍꯥꯏꯕꯗꯨꯒ ꯄꯥꯡꯒꯛꯅꯔꯦ꯫ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯑꯣꯏꯊꯣꯛꯂꯣꯏꯗꯕ ꯃꯪꯂꯥꯟꯒꯤ ꯄꯥꯟꯗꯝꯒꯤ ꯂꯥꯟꯅꯤ ꯈꯪꯂꯛꯄꯗꯒꯤ ꯀꯨꯀꯤ ꯀꯥꯡꯂꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯊꯛꯇ ꯅꯄꯥꯛ ꯇꯥꯅꯕ ꯍꯧꯔꯛꯇꯨꯅ ꯃꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯍꯥꯠꯅ ꯁꯨꯅꯕꯒꯤ ꯋꯥꯊꯣꯛ ꯂꯩꯔꯦ꯫ ꯑꯗꯨꯕꯨ ꯂꯝꯗꯝ ꯑꯁꯤꯗ ꯃꯇꯝ ꯁꯥꯡꯅ ꯉꯝꯈꯩ ꯉꯥꯛꯄꯒꯤ ꯃꯊꯧ ꯇꯧꯔꯛꯈꯤꯕ ꯏꯟꯗꯤꯌꯥꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯔꯛꯇꯒꯤ ꯑꯈꯟꯅꯕ ꯐꯣꯔꯁ ꯑꯃꯅ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯖꯨꯒꯣꯏ ꯑꯣꯏꯗꯨꯅ ꯂꯥꯟ ꯑꯁꯤꯗ ꯌꯥꯎꯁꯤꯟꯗꯨꯅ ꯃꯊꯧ ꯁꯥꯡꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗꯒꯤ ꯂꯥꯟ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯗꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯃꯔꯨꯝꯗ ꯂꯩꯔꯤꯕ ꯑꯈꯟꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯑꯗꯨ ꯃꯤꯌꯥꯝꯅ ꯏꯈꯪ ꯈꯪꯅꯔꯕꯁꯨ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯈꯪꯗꯕꯒꯨꯝ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤꯅꯤ꯫ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯃꯅꯤꯄꯨꯔ ꯋꯥꯊꯣꯛꯀꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯃꯥꯏꯒ꯭ꯔꯦꯟꯠ ꯆꯤꯡꯀꯨꯞꯀꯤ ꯖꯣꯟ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯃꯔꯨꯝꯗ ꯂꯩꯔꯤꯕ ꯑꯈꯟꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯑꯗꯨ ꯃꯁꯛ ꯈꯪꯗꯣꯛꯇꯨꯅ ꯐꯣꯔꯁ ꯑꯗꯨ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯑꯇꯣꯞꯄ ꯐꯣꯔꯁ ꯑꯃꯅ ꯃꯍꯨꯠ ꯁꯤꯜꯂꯕꯗꯤ ꯂꯥꯟ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯊꯥꯖꯩ꯫ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯒ ꯂꯦꯡꯒꯣꯟꯅꯗꯨꯅ ꯏꯁꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯃꯔꯨꯑꯣꯏꯅ ꯃꯩꯇꯩꯁꯤꯡꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯣꯔꯁꯁꯤꯡ ꯑꯗꯨ ꯃꯇꯝ ꯁꯥꯡꯅ ꯆꯤꯡꯒꯤ ꯃꯐꯝꯁꯤꯡꯗ ꯂꯩꯗꯨꯅ ꯉꯝꯈꯩ ꯉꯥꯛ ꯁꯦꯟꯕꯒꯤ ꯃꯊꯧ ꯇꯧꯔꯛꯈꯤꯕꯗꯒꯤ ꯃꯈꯣꯏꯒꯤ ꯃꯊꯧꯗ ꯐ꯭ꯔꯤ ꯑꯣꯏꯅꯕ ꯑꯃꯗꯤ ꯑꯇꯩ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒꯤ ꯃꯨꯚꯃꯦꯟꯠꯒꯤ ꯏꯟꯐꯣꯔꯃꯔ ꯑꯣꯏꯅ ꯀꯨꯀꯤꯁꯤꯡꯕꯨ ꯁꯤꯖꯤꯟꯅꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯑꯗꯨꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯑꯃꯗꯤ ꯄꯥꯏꯗꯕ ꯀꯨꯀꯤꯁꯤꯡ ꯅꯠꯇꯅ ꯑꯇꯩ ꯀꯥꯡꯂꯨꯞꯀꯤ ꯇ꯭ꯔꯥꯏꯕꯦꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃꯗꯤ ꯃꯩꯇꯩꯒꯤ ꯃꯐꯝꯗꯗꯤ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯗꯨꯅ ꯍꯥꯠꯄ ꯇꯨꯞꯄ ꯐꯥꯕ ꯄꯨꯟꯕ ꯑꯃꯗꯤ ꯑꯎꯠ ꯑꯅꯩꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯗꯨꯅ ꯑꯀꯤ ꯇꯨꯖꯨꯡꯕ ꯄꯣꯛꯅꯔꯤꯕ ꯐꯣꯔꯁꯅꯤ꯫ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁ ꯑꯗꯨꯅ ꯂꯩꯉꯥꯛ ꯈꯪꯍꯟꯗꯅ ꯆꯤꯡꯀꯨꯞꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯒ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯂꯦꯞꯄꯒꯤ ꯑꯔꯣꯟꯕ ꯁꯤꯖꯐꯥꯌꯔ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯐꯥꯎꯕ ꯏꯅꯩ꯫ ꯍꯥꯏꯔꯤꯕ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯗꯨꯗ ꯀꯨꯀꯤꯁꯤꯡꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯗꯤꯃꯥꯟꯗ ꯁꯧꯒꯠꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯥꯎꯕ ꯌꯥꯎꯔꯝꯕ
hꯧzik leiriba lenga asina khanglakibagi wathok leikrabani lengaki maikeidagi ceasefire agreement sign taunarangkiba khanaba force adugi makok thongba singda ceasefire agreement da yauriba separate administration gi wafam lathokadabani haba akamba pressure piba leikrabani leba asigi apunba saktam miyamgi punsi lanthungak senaba leiriba tonga security campaign singi marakta apunbagi saktam thugainaba hotnareba kuki terrorist singa puna satminare haba khanglabasu hariba force adugi mathakta central government gi maikeidagi law gi oiba lakhafam thokpa action amata lokhatabadagi land gi oroisim purakpa ngamdana leirakibani manipur lengaki maikeidagi hariba security force adu state asidagi lautokhinaba central government gi mari leinaba singda taksinuna land gi oroisim puraknaba honau loinina land gi maisa nangliba mara leijadraba kuki miyam gi maikeidagi su adugomba security force adudagi lapna leirabadi mahusagi tangdu leitaba punsida hingba ngamgani thajai